Hi Somendra, Somendra Wairapam. Hi. Handakse khara mayam hajikse khara inge ko. Ai joking ma lisalabne. Sum aduga live se khara tha da yadre. Habadi mayam gi ipaw kha sum phawnang jage tawbune adugini. Ngase igi live se kashi thoidokpa atai leite. Mayam gi comment sum pa ge tawjarambani. Pusparani. Hi uncle, hi. Dagi Omila Thodam, hi bro, hi. Mayam chak chanarabra. Okay, Andrazit, hi bro. Hi, okay, Andrazit. Ngasidi live tawrage na tawbuni ko maya. Kashi thoidokpa tai kisu leite ado sum mayam gi ipaw aduga mayam na sum comment da habirakpasing gi ai mayam sum pathokse ge tawjabani. Santi pebam, hi. Kakasi kai lamdaino hare Clara Waikom. Aise singjame wangma mongkhang lambi singjame thong leibdo adu lanthuani adu lanthoga makharom da haidarak pai tare adu mongkhang lambi na lamam lei adu tagi sak chara bro okay andrejana hangbirakuni sak chare aise chare devya ngangbam bro sak chara hangi wangle methi chare sak chare somendro sak chare charlie methi mayam chabir bonatra Hoji ingabani hoji ke ingjala bani na kharaga ganda chak se loi cha thokna ra se aduga habadi chak ganda jabana na phareba hoji je theng cha bai je ingba hore ko indo winter se yora bani na kai mathel charge hai Vidya Lakshmi na hangbirakuni ai je ngasiri kangsoi tawi koi gi kahani hawai thrak kangsoi kai mathel charge hangbirak Vidya Lakshmi hangbire Santi pebam sambirak sak charabro kainjang charge hangbire Omila su chare kainjang charge hangbire kaka kai mathel chabra Jackson tayen jam mayan hangbirakuni yam nungai sumaina ga hangbirakpu mayamna hi bro ID bro si yengbada original mitai ni hainingi Lilapati ahan thena habirakuni nungai bro yamba hemanta khumancha nungai Manau takhel mayum gi yekse karino mangang ne so haye karambano sigi matang ja ina ne si habadi Manipur le yumnak si yambani na karambano ai simpa bu ngamoy aduna karigumba sum larik ai leibidi leibako ado haji phakto bu nu ai trama adugine ai kona kameno dum pijarake sigi matang takhel mayum je ai chapchana hangdokta dikhangro hai batare ado isana khangangbani manau takhel mayum mayana hangbiraknibase mangang ne so hai karambano hangbirakpani 40 meter chare habire kakasi ingdro hai inge ngasi khara inglap to habadi yam ingbudu natebko ngasi khara thengna kan tawbai ta thaba khara tawre aduga iruja thoga ga tawje khara ing lawe ngasi di mayam labs tawgen ngali na tawbuni Somendra Wairapam hangbirakpani yam se sei kya muk surge hange sahi je thana yame yambadi ado saktabudi hape agang malaga su habadi leidna sum sahi di kunthraga sumayana taruk tare adumai leirabani ano inama chako thimidera bro hare asa songtham thingadoini handak ningo chako thingani video handak ti samak trena habire kharibam dyananda video se handak se no makala kalaga amam sembane ado ngasi je ama semgadabane ado ngasi midai thabakra leidra mai tawdana ai semodre aduna live win tawjarakpani ngasi je kharibam dayananda Iceman nupi macha gi mitei ming khra habiu hai nupi macha gi ja sigi se mayam ju yam hangbada hange nupi macha gi ming se yam leigre leibidi samna habda khoi ge la leima adigi lei maming gumbadi thon ganu ka hai ko adiga historian maming gumbasi thon ganu phatti ka hai bane aduga atopa leidana maming se yam leigre leibidi ado haibum khangdi sum hangilagadi ko Thoksom Nandani sak chara habire sak chare 40 maitai na hangbirakpaje kakagi other job tawbra hange ai other job haibu ai self employment hai tare ko ai je kanon business tawba adu pa mane
tꯣꯉꯥꯟꯕ ꯑꯩ ꯒꯣꯔꯃꯦꯟ ꯖꯣꯕꯀꯗꯤ ꯇꯧꯗꯦ ꯀꯀꯥ ꯏꯃꯥ ꯏꯔꯩꯃꯒꯤ ꯋꯥꯔꯤꯒꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯦ ꯖꯣꯅꯥꯊꯟꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯊꯥꯖꯔꯛꯀꯦ ꯑꯩ ꯍꯥꯏꯐꯦꯠ ꯊꯤꯖꯔꯒ ꯏꯔꯩꯃ ꯏꯃꯥꯒꯤꯁꯦ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯔꯩꯃꯒꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤ ꯋꯥꯔꯤꯗꯤ ꯌꯥꯎꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯂꯟꯆꯦꯟꯕꯤ ꯀꯀꯥ ꯅꯨꯃꯤꯠ ꯃꯥꯅ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯂꯧꯅ ꯂꯩꯅꯕ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯣ ꯑꯇꯩ ꯃꯌꯥꯝꯅꯗꯤ ꯐꯠꯇꯦ ꯍꯥꯏꯅꯩ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯁꯨꯝ ꯀꯩꯅꯣꯅꯦ ꯑꯃꯔꯣꯝꯗꯕꯨꯗꯤ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯌꯥꯝ ꯌꯥꯅꯩ ꯌꯥꯝ ꯆꯥꯟꯅꯩ ꯑꯗꯨꯒ ꯁꯥꯎꯅꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯎꯅꯩ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯎꯌꯥꯟꯒꯤ ꯃꯇꯥꯡꯗꯕꯨꯗꯤ ꯃꯌꯥꯝ ꯂꯥꯏꯟ ꯇꯠꯈꯤꯕꯅꯤꯀꯣ ꯋꯥꯔꯧꯕꯤꯔꯣꯏ ꯂꯥꯏꯟ ꯑꯃꯨꯛꯃꯨꯛ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯁꯦ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯂꯧꯅ ꯂꯩꯅꯕ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥꯅ ꯍꯥꯏꯗꯅ ꯍꯪꯕꯤꯔꯛꯄꯅꯦ ꯂꯟꯆꯦꯟꯕꯤ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯥꯏꯅꯕꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯏꯕꯤꯔꯝꯕꯗ ꯑꯩꯈꯣꯏ ꯆꯐꯨ ꯎꯌꯥꯟ ꯇꯥꯕꯒꯤ ꯃꯇꯥꯡꯗꯣ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗꯣ ꯆꯐꯨ ꯇꯥꯕꯁꯦ ꯑꯃꯔꯣꯝꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯃꯥꯟꯅꯕ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯃꯤꯟꯅꯔꯛꯑꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯈꯪꯅꯕꯅꯦꯕꯀꯣ ꯃꯥꯅ ꯈꯔ ꯁꯥꯎꯒꯜꯂꯤꯕꯨ ꯍꯥꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯈꯔ ꯍꯟꯅꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯈ꯭ꯔꯒꯗꯤ ꯆꯞ ꯃꯥꯟꯅꯔꯒꯗꯤ ꯕꯦꯔꯥ ꯈꯔ ꯀꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯦ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯁꯤꯒꯨꯝꯕꯗ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯌꯦꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯈꯛꯇꯅ ꯍꯦꯛꯇ ꯌꯥꯗꯦꯕ ꯑꯦꯂꯥꯡꯕ ꯃꯣꯆꯥꯅ ꯍꯥꯏꯕꯤꯔꯛꯎ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯊꯥ 2 ꯄꯥꯟꯕꯒꯤꯗꯣ ꯑꯝꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯌꯦ ꯊꯥ 2 ꯄꯥꯟꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯍꯥꯏꯐꯦꯠ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯅ ꯁꯦꯝꯃꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯕꯨꯗꯤ ꯌꯥꯝ ꯁꯦꯝꯍꯟꯅꯤꯡꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯂꯥꯟꯅ ꯄꯪꯇꯧ ꯇꯧꯔꯨꯕꯁꯨ ꯌꯥꯗꯕꯒꯤ ꯈꯤꯇꯪ ꯇꯞꯊꯕꯅꯦ ꯍꯥꯏꯕꯗꯤ ꯈꯔ ꯈꯪꯗꯕ ꯌꯥꯗꯕ ꯈꯔ ꯌꯥꯎꯋꯦ ꯑꯗꯨꯅꯅꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯁꯣꯏꯗꯅ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯏꯆꯜ ꯂꯪꯒꯣꯟꯖꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯍꯦꯃꯟꯇ ꯈꯨꯃꯟꯆꯥꯏ ꯏꯌꯥꯝꯕꯒꯤ ꯏꯆꯥꯅꯤꯄꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯥꯅꯨꯄꯥꯗꯣ ꯆꯍꯤ ꯍꯟꯗꯛ 9 ꯆꯪꯉꯛꯄꯅꯦ ꯍꯦꯃꯟꯇ ꯂꯤꯂꯥꯕꯇꯤ ꯑꯍꯟꯊꯦꯝ ꯕ꯭ꯔꯣꯒꯤ ꯆꯦꯅꯦꯜꯗꯪꯅꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯥꯝꯃꯤꯁꯦ ꯂꯤꯂꯥꯕꯇꯤ ꯑꯍꯟꯊꯦꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯃꯥꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯩꯁꯨ ꯊꯥꯒꯠꯆꯔꯤꯅ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯌꯥꯝꯕꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯒꯨꯝꯕ ꯑꯌꯥꯝꯕꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦꯅ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯑꯦ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯆꯥꯔꯂꯁ ꯃꯩꯇꯩ ꯀꯀꯥꯁꯦ ꯍꯤꯟꯗꯨꯒꯤ ꯃꯟꯇ꯭ꯔ ꯐꯥꯗ꯭ꯔꯣ ꯍꯥꯏ ꯑꯩ ꯃꯟꯇ꯭ꯔ ꯑꯗꯨꯒꯨꯝꯕꯗꯤ ꯐꯥꯗꯦ ꯆꯥꯔꯂꯤꯁ ꯑꯥꯏꯁꯃꯦꯟ ꯍꯥꯏꯕꯤꯔꯛꯄꯁꯦ ꯃꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯣ ꯃꯤꯡ ꯃꯌꯥꯝ ꯂꯤꯁ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯥꯏꯁꯃꯦꯟ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯒꯦ ꯚꯤꯗꯤꯑꯣꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯂꯥꯏꯔꯤꯛꯇ ꯊꯤꯔꯦꯗꯅ ꯂꯥꯏꯔꯤꯛꯄꯨꯗꯤ ꯂꯩꯕꯅꯦꯕꯀꯣ ꯈꯔ ꯃꯃꯤꯡꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯃꯃꯤꯡꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯊꯥꯒꯠꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯪꯊꯕꯥꯜ ꯀꯧꯈꯤꯕꯒꯤ ꯋꯥꯔꯤ ꯇꯥꯖꯅꯤꯡꯉꯤ ꯂꯪꯊꯕꯥꯜ ꯃꯨꯅꯥꯀꯅꯝ ꯍꯥꯏꯕ ꯀꯔꯝ ꯍꯥꯏ ꯃꯥꯒꯤ ꯃꯤꯡꯁꯦ ꯂꯪꯊꯕꯥꯜ ꯀꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯃꯈꯣꯏꯁꯦ ꯀꯩꯅꯣꯗ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯃꯤꯠꯂꯣꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯟꯅꯒꯤ ꯊꯥꯒꯠꯈꯤꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯊꯤꯖꯤꯟꯖꯔꯛꯀꯦ ꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯔꯒꯦ ꯂꯪꯊꯕꯥꯜꯒꯤ ꯃꯇꯥꯡꯁꯦ ꯇꯤꯅꯥ ꯈꯦꯇ꯭ꯔꯤ ꯄ꯭ꯔꯀꯥꯁ ꯀꯗꯥꯏꯗꯅꯣ ꯑꯩꯁꯦ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯁꯤꯡꯖꯃꯩ ꯊꯣꯡ ꯂꯥꯟꯊꯣꯛꯑꯒ ꯃꯈꯥꯔꯣꯝ ꯍꯥꯏꯊꯔꯛꯄꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯁꯤꯡꯖꯃꯩꯕꯨꯗꯤ ꯄꯟꯕꯀꯣ ꯁꯤꯡꯖꯃꯩꯗꯒꯤꯗꯤ ꯂꯥꯞꯊꯣꯛꯑꯦꯀꯣ ꯌꯥꯝꯅ ꯁꯤꯡꯖꯃꯩꯒ ꯀꯩꯅꯣꯁꯦ ꯍꯦꯛꯇ ꯂꯧꯅꯕ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯁꯤꯡꯖꯃꯩꯁꯦ ꯄꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇ꯭ꯔꯤ ꯂꯩꯀꯥꯏ ꯃꯈꯥ ꯃꯣꯡꯈꯥꯡ ꯂꯝꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯏꯅꯥꯝ ꯆꯅꯨ ꯀꯀꯥ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯑꯐꯕ ꯖꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣꯏꯅꯥꯝ ꯆꯅꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯦꯝꯈ꯭ꯔꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯖꯇ꯭ꯔꯥ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒꯗꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯅ ꯃꯁꯤꯃꯁꯨ ꯍꯥꯏꯖꯔꯤ ꯂꯣꯌꯨꯝ ꯌꯥꯡꯂꯦꯝ ꯏꯇꯥꯎꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯂꯣꯌꯨꯝ ꯖꯤꯅꯥ ꯃꯣꯏꯔꯥꯡꯊꯦꯝ ꯇꯅꯨ ꯍꯥꯏ ꯃꯥꯏꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯃꯟꯇ ꯊꯤꯉꯣꯝ ꯏꯌꯥꯝꯕ ꯈꯨꯔꯥꯏꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯁꯦꯝꯕꯤꯔꯛꯑꯣ ꯑꯩ ꯊꯤꯖꯔꯛꯈꯤꯒꯦ ꯑꯩꯁꯨ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯥꯂꯦꯝꯉꯥꯟꯕ ꯊꯥꯒꯠꯆꯔꯤ IMMDMS ꯍꯥꯏ ꯕ꯭ꯔꯣ
ꯗꯤꯋꯥꯂꯤꯗ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕꯤꯕ꯭ꯔꯥ? ꯗꯤꯋꯥꯂꯤꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯧꯅꯩꯀꯣ ꯁ꯭ꯋꯥꯏꯗ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯏꯃꯣꯏꯅꯨꯕꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯅꯤꯡꯖꯩ, ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯖꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯂꯛꯁꯃꯤ ꯄꯨꯖꯥꯁꯦ ꯂꯛꯁꯃꯤꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯀꯣ, ꯃꯨꯔꯇꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯕꯅꯤꯅ ꯁꯨꯝ ꯃꯌꯥꯝ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯈꯥ ꯋꯥꯡꯒꯤ ꯁꯨꯃꯥꯏꯅ ꯊꯥꯅꯔꯛꯑꯒꯗꯤ ꯊꯥꯟꯗꯕ ꯌꯥꯗꯕ ꯈꯔꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ. ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒꯁꯨ ꯑꯩꯒꯤ ꯂꯣꯏꯅꯔꯤꯕ ꯑꯩꯒꯤ ꯑꯉꯥꯡ ꯂꯩꯗꯅ, ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯌꯥꯎꯅꯤꯡꯕ ꯍꯥꯏꯕ ꯑꯃ ꯂꯥꯛꯑꯦꯕ. ꯌꯥꯎꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯕꯨꯗꯤ ꯌꯥꯏ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯅꯠꯇꯦꯕ. ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯀꯥꯟꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯒꯗꯣꯏꯅꯤ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯅꯤꯡꯉꯥꯏ ꯇꯧꯅꯔꯛꯀꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯗꯨꯝ ꯇꯧꯗ ꯌꯥꯗꯕ ꯈꯔ ꯂꯩꯕ ꯃꯔꯝꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯎꯏ. ꯍꯟꯗꯛꯀꯤꯁꯨ ꯑꯗꯨꯝ ꯊꯥꯟꯕ ꯌꯥꯏ. ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯤꯟ ꯁꯤꯡꯍ ꯃꯥꯏꯕ ꯍꯥꯏꯕꯗꯨ ꯕ꯭ꯔꯣ ꯑꯣꯏꯔꯦ. ꯑꯩ ꯃꯥꯏꯕꯗꯤ ꯅꯠꯇꯦ. ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯤꯟ ꯍꯥꯏꯕꯤꯔꯛꯏꯁꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕꯤꯔꯛꯑꯦ. ꯑꯥꯏ ꯑꯦꯝ ꯑꯦꯝ ꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯦ. ꯖꯤꯅꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯕꯤꯔꯛꯏꯁꯦ ꯇꯅꯨꯁ꯭ꯔꯤ ꯍꯥꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯦ. ꯏꯌꯥꯝꯕ ꯂꯤꯟ ꯃꯀꯨ ꯊꯦꯡꯅꯕꯁꯦ ꯑꯐ ꯐꯠꯇ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯦ. ꯍꯦꯔꯤꯕ ꯂꯩꯁꯥꯡ ꯊꯦꯝꯃꯣꯏꯗꯣꯡ ꯂꯩꯁꯥꯡ ꯍꯥꯏꯁꯦ. ꯑꯗꯣ ꯁꯤꯒꯤ ꯂꯤꯟ ꯃꯀꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ, ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯁꯨꯝ ꯍꯥꯏꯐꯦꯠ ꯍꯪꯒꯦ. ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅꯗꯤ ꯍꯧꯖꯤꯛ ꯈꯪꯕꯃꯛꯇꯤ ꯑꯣꯏꯗꯦ. ꯆꯥꯔꯂꯤꯁ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯃꯊꯪꯒꯤꯁꯦ. ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯗꯅ ꯂꯛꯁꯃꯤ ꯂꯩꯔꯨꯔꯦ, ꯑꯗꯨꯅ ꯄꯨꯖꯥ ꯇꯧꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯔꯂꯤꯁ ꯃꯩꯇꯩ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯑꯃꯔꯣꯝꯗꯕꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯃꯤꯒꯤ ꯂꯥꯏꯁꯦ ꯀꯌꯥ ꯀꯟꯅ ꯀꯩꯅꯣ ꯇꯧꯅꯗꯦ, ꯍꯨꯟꯅꯗꯦ. ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯑꯃ ꯑꯃ ꯁꯨꯃꯥꯏꯅꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯗꯅ, ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯇꯧꯈꯤꯗꯅ, ꯑꯗꯨꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯉꯥꯛꯇꯅꯦꯕ. ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯁꯨ ꯉꯥꯏ, ꯃꯨꯁꯂꯤꯝꯁꯨ ꯉꯥꯏꯀꯣ, ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯤꯟꯅꯕ ꯃꯌꯥꯝ ꯌꯥꯎꯔꯤꯕ, ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯌꯥꯝ ꯌꯥꯎꯔꯤ, ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯅꯔꯤꯗꯅ. ꯑꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯤꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ. ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯗꯤ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯆꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ, ꯃꯤꯒꯤ ꯂꯥꯏꯒꯤ ꯃꯇꯥꯡꯗ ꯍꯨꯟꯕ ꯈꯣꯠꯄꯗ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯌꯥꯎꯗꯕꯅꯤ, ꯌꯥꯎꯁꯨ ꯌꯥꯎꯔꯣꯏ. ꯑꯗꯨꯒ ꯊꯥꯏꯅꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯨꯝ ꯈꯔ ꯌꯥꯎꯈꯤꯕꯗꯨꯕꯨꯗꯤ ꯃꯗꯨꯗꯤ ꯄꯟꯕ ꯌꯥꯗꯕꯅꯤ. ꯍꯤꯁꯇ꯭ꯔꯤꯗꯤ ꯑꯆꯨꯝꯕꯅꯤ, ꯍꯤꯁꯇ꯭ꯔꯤꯗꯤ ꯐꯦꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯑꯗꯨꯅ ꯑꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤ. ꯏꯌꯥꯝꯕ ꯃꯀꯔ ꯔꯥꯁꯤꯁꯦ ꯀꯔꯤ ꯔꯥꯁꯤꯒ ꯄꯛꯅꯕꯒꯦ ꯍꯥꯏꯕꯤꯔꯛꯑꯦ. ꯏꯕꯥꯝ ꯂꯥꯡ ꯍꯥꯏ ꯃꯥꯏ ꯃꯃꯤꯡꯁꯦ. ꯔꯥꯁꯤ ꯄꯛꯅꯕꯒꯤ ꯃꯇꯥꯡꯁꯦ, ꯃꯁꯤ ꯑꯩ ꯃꯗꯨ ꯚꯤꯗꯤꯑꯣꯃꯨꯛꯁꯨ ꯁꯦꯝꯗ꯭ꯔꯤꯕ ꯃꯥꯜꯂꯦ. ꯑꯗꯨꯒ ꯈꯪꯁꯨ ꯈꯪꯗꯦ ꯁꯤ ꯃꯇꯥꯡꯁꯦ. ꯑꯗꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛꯄꯨꯗꯤ ꯂꯩ, ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ. ꯃꯤꯇꯩꯒꯤ ꯃꯟꯇ꯭ꯔꯒꯨꯝꯕ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯌꯦ ꯆꯥꯔꯂꯤꯁ ꯃꯩꯇꯩꯅ. ꯌꯦꯡꯁꯦ. ꯑꯗꯣ ꯑꯐꯕꯔꯣꯝꯗ ꯊꯥꯒꯠꯄ ꯇꯥꯔꯦꯀꯣ, ꯐꯠꯇꯕ ꯑꯃ ꯑꯃꯗꯤ ꯊꯥꯒꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ. ꯌꯦꯡꯁꯦ. ꯆꯥꯔꯂꯤꯁ ꯃꯩꯇꯩ. ꯗꯤꯀꯥꯃꯤꯇꯨꯝ ꯍꯥꯏ. ꯃꯉꯥꯡ AY ꯍꯥꯏꯕ꯭ꯔꯣ. ꯀꯀꯥ ꯀꯩꯅꯣꯝꯇ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯐꯠꯇꯕ꯭ꯔꯣ? ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯕꯁꯦ. ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯀꯩꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯦ. ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯉꯥꯏꯔꯦ, ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯩꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯅꯔꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯌꯥꯅꯕꯅꯦ ꯍꯥꯏꯕꯗꯨꯅꯦꯕꯀꯣ. ꯑꯗꯣ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒꯗꯤ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯅꯔꯛꯀꯅꯦꯕ. ꯍꯥꯏꯕꯗꯤ ꯁꯥꯎꯅꯕ ꯃꯇꯝꯗ ꯌꯥꯝ ꯁꯥꯎꯅꯒꯜꯂꯦ ꯑꯃꯔꯣꯝꯗ, ꯑꯗꯨꯕꯨ ꯊꯨꯅ ꯑꯗꯨꯝ ꯌꯥꯅꯕꯅꯦ. ꯑꯗꯨꯒ ꯀꯨꯏꯅ ꯂꯣꯏꯅꯔꯛꯑꯒꯗꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯅꯕꯁꯦ ꯍꯜꯂꯛꯀꯗꯣꯏꯅꯤꯀꯣ. ꯁꯨꯝ ꯑꯃꯒ ꯑꯃꯒ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ. ꯑꯗꯨꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯑꯗꯨꯅꯤ. ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯛꯇꯅ ꯂꯦꯞꯄꯁꯨ ꯌꯥꯗꯕ ꯈꯔ ꯂꯩ. ꯃꯥꯒꯤ ꯄꯣꯛꯄ ꯊꯥ ꯂꯩꯔꯤ, ꯑꯗꯒꯤ ꯂꯩꯗꯅ ꯔꯥꯁꯤ ꯂꯩꯔꯤꯀꯣ. ꯁꯨꯝ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ. ꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯕ ꯇꯥꯔꯦ, ꯆꯥꯅꯕ ꯌꯦꯡꯉꯛꯄꯒꯤ ꯃꯇꯥꯡꯗ ꯃꯈꯜ ꯌꯥꯝꯃꯦꯕ. ꯑꯗꯨꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯅꯨꯄꯤ ꯆꯥꯅꯕ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃ ꯑꯅꯤꯈꯛ ꯌꯦꯡꯉꯒ ꯍꯦꯛꯇ ꯌꯥꯗꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ. ꯑꯩꯅ ꯑꯈꯪ ꯑꯍꯩ ꯁꯨꯝ ꯍꯪꯅꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ 53 53 ꯂꯩ ꯍꯥꯏ, ꯆꯥꯅꯕ ꯆꯥꯅꯗꯕ ꯌꯦꯡꯕꯁꯦ. ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯛꯑꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕꯗꯨꯅ ꯆꯥꯅꯕ ꯑꯣꯏꯔꯦꯅ ꯂꯧꯕ ꯌꯥꯏ ꯁꯤꯅꯦꯕ. ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒ ꯆꯥꯟꯅꯗ꯭ꯔꯦꯅ ꯑꯗꯨ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯗꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯄꯤ. ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯗꯤ ꯁꯤ ꯌꯦꯡꯕ ꯌꯦꯡꯗꯕ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯃꯒ ꯑꯃꯒ ꯃꯒꯨꯟ ꯏꯒꯨꯟ ꯈꯪꯅꯔꯀꯥꯟꯗ ꯑꯃꯅ ꯉꯥꯡꯕꯗ ꯑꯃꯅ ꯇꯥꯁꯟꯕ, ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯅꯦꯕ. ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯕ, ꯂꯩꯃꯤꯟꯅꯕꯗ ꯈꯠꯅ ꯆꯩꯅꯗꯕ, ꯂꯩꯃꯤꯟꯅꯕ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯁꯦ. ꯑꯗꯨ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ.
ꯆꯥꯛꯀꯧꯕꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯄꯨꯔꯅꯤꯃꯥ ꯑꯣꯀ꯭ꯔꯝ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯃꯥꯏꯅ ꯄꯤꯕꯥ ꯍꯥꯟꯅ ꯆꯥꯎꯈꯠꯔꯝꯕꯗꯒꯤ ꯄꯤꯕꯥ ꯆꯥꯎꯈꯠꯔꯝꯕꯁꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯂꯩꯗꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯔꯛ ꯇꯥꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯗ ꯈꯤꯇꯪ ꯁꯦꯝꯗꯣꯛꯇ ꯌꯥꯗꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯅꯔꯛꯄꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯅꯤꯉꯣꯜ ꯀꯧꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯑꯗꯨꯃꯥꯏꯅ ꯀꯧꯈꯤꯕꯅꯦꯅ ꯍꯥꯏꯅꯕꯅꯦ ꯏꯌꯥꯝꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯗ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯒꯨꯔꯨ ꯑꯍꯨꯝ ꯁꯤ ꯙꯨꯛ ꯊꯥꯎꯃꯩ ꯊꯥꯗ꯭ꯔꯕꯗꯤ ꯈꯨꯔꯨꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯤꯟꯗ ꯈꯨꯔꯨꯝꯂꯁꯨ ꯌꯥꯕ꯭ꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯦꯅꯦꯜ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯙꯨꯞ ꯊꯥꯗꯕ ꯌꯥꯗꯦ ꯑꯗꯒꯤ ꯃꯩ ꯀꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯤꯅꯦꯃꯥ ꯑꯃ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯅꯣꯗꯒ ꯌꯥꯎꯋꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕꯒꯨꯝꯕ ꯂꯥꯏꯗ ꯑꯩꯈꯣꯏꯅꯒ ꯀꯔꯞꯁꯟ ꯇꯧꯕꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯀꯠꯂꯤꯕ ꯑꯗꯨ ꯀꯠꯂꯤꯕ ꯀꯣ ꯑꯗꯒꯤ ꯍꯩ ꯔꯥ ꯃꯌꯥꯝ ꯀꯠꯁꯜꯂꯤꯕ ꯍꯩ ꯔꯥ ꯌꯥꯝ ꯀꯠꯄ ꯑꯃꯒ ꯃꯩꯔꯥ ꯑꯃꯇꯪ ꯀꯠꯄ ꯃꯤ ꯑꯃꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯒꯅꯦꯕ ꯃꯍꯩꯗꯤ ꯑꯗꯨ ꯏꯁꯥꯅ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯏꯁꯥꯅ ꯅꯤꯡꯖꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕ ꯏꯅꯤꯡꯗꯤ ꯅꯤꯡꯗꯕꯤꯗ ꯃꯥꯅ ꯏꯈꯟꯗꯤ ꯈꯟꯗꯕꯤꯗ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯃꯥꯅ ꯖꯣꯕ ꯖꯣꯕ ꯀꯠꯄꯁꯦ ꯃꯁꯤꯒ ꯌꯥꯝꯅ ꯄꯩꯁా ꯄꯥꯏꯖꯗꯕꯀꯣ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯒ ꯃꯍꯩ ꯆꯥꯎꯅ ꯐꯪꯕ ꯈꯦꯠꯅꯒꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯩꯔꯥ ꯀꯠꯀꯦꯔꯥ ꯙꯨꯞ ꯀꯠꯀꯦꯔꯥ ꯀꯠꯂꯣꯏꯔꯥꯀꯣ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯔꯒꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯐꯖꯅ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯈꯔꯗꯒꯤ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯔꯒ ꯑꯩꯒꯤ ꯇꯥꯏꯃꯤꯡꯗꯣ ꯌꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯐꯖꯅ ꯑꯗꯨꯝ ꯈꯟꯖꯔꯒ ꯑꯗꯨꯝ ꯈꯣꯏꯔꯝꯕꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯙꯨꯞ ꯊꯥꯒꯦꯔꯥ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯨꯞꯄꯒ ꯈꯣꯏꯔꯝꯕꯁꯨ ꯀꯔꯤꯝ ꯀꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯄꯥꯟ ꯊꯣꯛꯂꯛꯑꯒ ꯍꯥꯏꯐꯦꯠ ꯈꯣꯏꯔꯝꯅꯩꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯙꯨꯞ ꯊꯥꯗꯦ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯑꯗꯨꯕꯨ ꯅꯣꯡꯃꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯃꯤꯁꯦ ꯊꯃꯣꯏꯅ ꯐꯖꯅ ꯈꯣꯏꯔꯝꯃꯤꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯠꯆꯕ ꯂꯥꯏꯗꯤ ꯃꯉꯥꯡ ꯏꯕꯨꯡꯉꯣꯅꯤ ꯑꯌꯨꯛꯇ ꯈꯨꯔꯨꯝꯖꯩ ꯆꯥꯔꯂꯁ ꯃꯩꯇꯩ ꯀꯀꯥ ꯇꯨꯜꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯔꯥ ꯇꯨꯜꯁꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯟꯅ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯃꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯌꯥꯅꯔꯒꯅꯤ ꯍꯥꯏꯗꯅ ꯂꯩ ꯇꯨꯜꯁꯤ ꯍꯥꯏꯁꯤꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟ ꯅꯠꯇꯦꯗꯅ ꯄꯣꯠꯁꯦ ꯑꯗꯨꯝ ꯀꯤꯔꯟꯃꯂꯥ ꯃꯌꯦꯡꯕꯝ ꯍꯥꯏꯕ꯭ꯔꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯤꯔꯟꯃꯂꯥ ꯋꯥꯍꯦꯡꯕꯝ ꯃꯣꯅꯤꯀꯥ ꯀꯀꯥ ꯏꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯗꯣ ꯀꯩꯗꯧꯒꯦ ꯏꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏꯁꯦ ꯃꯟꯗꯦꯒ ꯇ꯭ꯋꯤꯁꯗꯦꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯋꯦꯅꯁꯗꯦꯒ ꯊꯔꯁꯗꯦ ꯁꯨꯃꯥꯏꯅ ꯂꯩꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯒꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯊꯦꯡꯅꯕꯗꯁꯨ ꯌꯥꯎꯗꯦ ꯁꯤꯒꯤ ꯃꯇꯥꯡꯗꯤ ꯆꯐꯨ ꯎꯌꯥꯟ ꯀꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯊꯤꯕꯗꯣ ꯅꯨꯄꯥꯗꯤ ꯊꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩ ꯀꯥꯎꯔꯦ ꯁꯨꯝ ꯌꯥꯝꯃꯛꯄꯅꯤꯅꯀꯣ ꯁꯤꯝꯐꯥꯁꯦ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯩꯅꯣ ꯂꯩꯇꯦ ꯆꯐꯨ ꯎꯌꯥꯟ ꯇꯥꯏ ꯅꯨꯄꯥꯗꯒꯤ ꯊꯤꯔꯛꯑꯒꯗꯤ ꯍꯥꯏꯕꯗꯤ ꯆꯐꯨ ꯎꯌꯥꯟꯒ ꯍꯥꯏꯁꯦ ꯃꯔꯨ ꯑꯣꯏ ꯑꯗꯨꯝ ꯌꯥꯏ ꯑꯗꯒꯤ ꯑꯍꯨꯝ ꯁꯨꯕꯗꯅ ꯈꯥꯕꯩ ꯇꯥꯕ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯆꯪꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯍꯥꯟꯅ ꯄꯤꯕꯥ ꯆꯥꯎꯈꯠꯔꯝꯃꯤ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯔꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯁꯦꯝꯖꯒꯦ ꯆꯥꯔꯂꯁ ꯃꯩꯇꯩ ꯆꯥꯛꯀꯧꯕ ꯃꯌꯥꯒ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯥꯂꯦꯝꯉꯥꯟꯕ ꯈꯨꯕꯝ ꯃꯔꯤꯒꯤꯁꯦ ꯑꯗꯨꯝ ꯇꯧꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯈꯥ ꯁꯦꯝꯁꯦ ꯈꯨꯕꯝ ꯃꯔꯤꯒꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯍꯣꯏ ꯇꯧꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯣꯖꯤꯇꯤꯞ ꯐꯤꯗꯕꯦꯛ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯆꯨꯝꯕ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯤ ꯑꯃꯒꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯦ ꯌꯥꯎꯕꯁꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯑꯣꯏꯅ ꯁꯥꯔꯛꯄ ꯌꯥꯎꯋꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯃꯄꯨ ꯀꯩꯅ ꯗꯥꯎ ꯌꯥꯗꯕ ꯈꯣꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯄꯁꯦ ꯑꯩꯒꯤ ꯈꯨꯕꯝ ꯃꯔꯤ ꯌꯦꯡꯉꯨꯕꯗꯒꯤ ꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦꯅ ꯑꯩꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯍꯜꯂꯤ ꯀꯥꯏꯅ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯦꯝꯈꯤꯕꯗꯨꯗ ꯃꯤ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯕ ꯅꯪꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯤꯕꯅꯦꯕ ꯑꯗꯨꯅ ꯃꯤꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯈꯨꯃꯪ ꯃꯩꯒꯤ ꯃꯇꯥꯡꯗ ꯑꯌꯥꯝꯕꯗꯤ ꯁꯦꯝꯃꯦꯕ ꯑꯗꯨꯅ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯗꯥꯆꯧ ꯕꯤꯖꯟꯁꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯁꯤꯗꯤ ꯍꯥꯏꯔꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯑꯩꯈꯣꯏ ꯆꯐꯨ ꯎꯌꯥꯟꯒꯤ ꯃꯇꯥꯡꯒꯤꯗ ꯂꯥꯛꯑꯒꯗꯤ ꯎꯌꯥꯟ ꯇꯥꯏ ꯀꯥꯏ ꯍꯥꯏꯕ ꯆꯐꯨ ꯎꯌꯥꯟꯒꯁꯦ ꯑꯃꯅ ꯏꯟꯖꯥꯡ ꯊꯣꯡꯕꯅꯤ ꯑꯃ ꯆꯥꯛ ꯊꯣꯡꯕꯅꯤ ꯃꯁꯤ ꯑꯗꯨꯝ ꯃꯔꯨ ꯑꯣꯏꯌꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯈꯥꯕꯩ ꯇꯥꯕ ꯀꯥꯏꯗꯤ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯁꯦ ꯍꯦꯛꯇ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯅꯕ ꯑꯃ ꯁꯨꯝ ꯂꯩꯕꯒꯤꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯁꯤꯃꯛꯅ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯗꯕ ꯈꯔ ꯂꯩꯕꯅꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯗꯨꯝ ꯑꯈꯪ ꯑꯍꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯖꯤ ꯑꯃ ꯏꯁꯥꯒꯤ ꯀꯣꯊꯤ ꯄꯨꯔꯒ ꯄꯨꯡꯖꯤꯡ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯗꯣꯏꯅꯦꯕ ꯀꯣꯊꯤꯗꯗꯤ ꯑꯗꯨ ꯇꯧꯔꯒ ꯄꯥꯟꯖꯤꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣꯅ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅ
ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯦꯛꯇ ꯑꯩꯒꯤ ꯄꯣꯛ ꯊꯪꯅꯔꯦꯅ ꯍꯦꯛꯇ ꯌꯥꯗꯕ ꯈꯔ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯅꯕ ꯃꯁꯦꯟꯁꯦ ꯑꯗꯨꯝ ꯐꯩ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯅꯕ ꯆꯥꯅꯕ ꯃꯣꯠ ꯃꯥꯟꯅꯕ ꯃꯣꯠ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯐꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯊꯪꯅꯕꯁꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯆꯐꯨꯌꯥꯡꯒꯤ ꯃꯇꯥꯡ ꯂꯥꯛꯑꯒꯕꯨꯗꯤ ꯎꯌꯥꯟ ꯇꯥꯏ ꯆꯥꯛꯀ ꯏꯟꯖꯥꯡꯒ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯊꯣꯏꯅꯁꯨ ꯂꯨꯅ ꯈꯟꯖꯜꯂꯨꯅꯨ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯄꯣꯛꯄ ꯅꯨꯃꯤꯠ ꯈꯛꯇꯅ ꯂꯦꯞꯇꯦ ꯄꯣꯛꯄꯒꯤ ꯄꯨꯡꯖꯤꯡ ꯄꯣꯛꯄꯒꯤ ꯇꯥꯔꯤꯛ ꯐꯥꯎꯕ ꯂꯥꯛꯑꯦ ꯑꯗꯒꯤ ꯄꯣꯛꯄꯒꯤ ꯊꯥꯐꯥꯎꯗꯤ ꯌꯦꯡꯅꯔꯛꯑꯦꯕ ꯑꯗꯨꯅ ꯄꯣꯠꯇꯣ ꯌꯥꯝ ꯆꯥꯎꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯀꯩꯅꯣ ꯔꯤꯖꯜ ꯑꯃꯈꯛꯇꯅ ꯌꯥꯔꯝꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯂꯛꯀꯤ ꯏꯁꯇꯣꯟꯒꯤ ꯃꯔꯝꯗ ꯊꯥꯒꯠꯄ ꯌꯥꯒꯗ꯭ꯔꯥ ꯂꯛꯀꯤ ꯏꯁꯇꯣꯟꯒꯤ ꯃꯇꯥꯡꯗ ꯍꯣꯏ ꯊꯥꯒꯠꯆꯔꯛꯀꯦ ꯕꯤꯇꯦꯟ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯁꯅꯥꯊꯣꯏ ꯑꯣꯏꯅꯥꯝ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯀꯤꯔꯟꯃꯂꯥ ꯕ꯭ꯔꯣ ꯇꯨꯏꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯤ ꯄꯛꯅꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯥꯛꯇꯣꯛꯑꯒ ꯐꯖꯅ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯚ ꯍꯧꯖꯤꯛ ꯇꯧꯕꯁꯤꯅ ꯑꯩ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝꯁꯦ ꯄꯤꯕ ꯉꯝꯗꯦꯕ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕꯒꯤꯁꯦ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯗꯇꯥ ꯑꯃ ꯂꯩꯒꯗꯧꯕꯅꯤꯅ ꯑꯗꯨꯒꯤꯅꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩ ꯃꯃꯥꯡꯗꯕꯨꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯗꯤ ꯌꯥꯎꯈ꯭ꯔꯕꯅꯦ ꯍꯥꯏꯐꯦꯠ ꯆꯪ ꯌꯦꯡꯕꯤꯌꯨ ꯀꯤꯔꯟꯃꯂꯥ ꯗꯤꯕꯤꯌꯥ ꯉꯥꯡꯕꯝ ꯑꯩꯈꯣꯏꯅ ꯕꯤꯅꯥ ꯗꯦꯕꯤ ꯊꯝꯐꯝꯁꯦ ꯕ꯭ꯔꯣ ꯁꯣꯅꯨꯄꯨꯡ ꯀꯧꯏ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯁꯣꯅꯨꯄꯨꯡ ꯑꯗꯨꯝ ꯍꯥꯏꯅꯩ ꯁꯨꯅꯤꯇꯥ ꯂꯣꯡꯖꯝ ꯏꯕꯨꯡ ꯌꯨꯝ ꯑꯃꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯕꯁꯤ ꯀꯩꯗꯧꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯃꯔꯣꯝꯗ ꯁꯤꯒꯤꯁꯤ ꯃꯇꯥꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯂꯣꯏ ꯃꯥꯟꯅꯕꯅꯦ ꯑꯩꯈꯣꯏꯏꯃꯨꯡꯗꯁꯨ ꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯑꯍꯨꯝ ꯂꯩꯌꯦꯕ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯔ ꯑꯩ ꯇꯣꯉꯥꯟ ꯆꯥꯗꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯂꯩꯃꯤꯟꯅꯩꯑꯕ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯕꯅꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯡ ꯌꯨꯝ ꯑꯃꯗ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯍꯨꯝ ꯆꯞ ꯃꯥꯟꯅꯕ ꯑꯁꯤ ꯈꯨꯝꯖꯈ꯭ꯔꯦ ꯁꯨꯅꯤꯇꯥ ꯁꯟꯖꯣꯏ ꯁꯣꯔꯥꯡꯒꯤꯁꯦ ꯑꯩꯒꯤ ꯀꯃꯦꯟꯁꯤꯗ ꯑꯩꯅ ꯈꯨꯝꯃꯛꯇꯕ ꯌꯥꯎꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦꯀꯣ ꯃꯦꯁꯦꯁ ꯔꯤꯇ꯭ꯔꯦꯛꯇꯦꯠꯅ ꯑꯃꯨꯛ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯃꯦꯁꯦꯁꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯀꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯀꯛꯄꯗꯤ ꯅꯠꯇꯦꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯁꯟꯖꯣꯏ ꯁꯣꯔꯥꯝ ꯏꯌꯥꯝꯕ ꯌꯨꯝ ꯃꯥꯡꯉꯒ ꯗꯨꯛ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯌꯨꯝ ꯃꯥꯡꯉꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯁꯦꯕꯥ ꯁꯤ ꯇꯧꯕ ꯐꯠꯇꯦꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯗꯨꯛ ꯊꯥꯕ ꯈꯣꯠꯄ ꯁꯤꯁꯤ ꯌꯥꯗꯦꯅ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯈꯤꯇꯪ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯈꯔ ꯂꯩꯕꯀꯣ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯀꯃꯥꯏ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯍꯥꯏꯐꯦꯠ ꯊꯤꯔꯒ ꯑꯗꯨꯒꯤ ꯃꯇꯥꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯁꯟꯖꯣꯏ ꯁꯣꯔꯥꯝ ꯆꯥꯔꯂꯁ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯦ ꯕꯨꯠ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏ ꯃꯁꯤ ꯑꯗꯨꯝ ꯆꯨꯝꯕꯖꯥꯠꯅꯤꯗꯤ ꯊꯥꯏꯅꯒꯤ ꯑꯍꯩꯕ ꯃꯌꯥꯝ ꯂꯩꯔꯝꯃꯤꯗꯅ ꯄꯟꯗꯤꯠ ꯃꯩꯆꯧ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯍꯥꯏꯀꯣ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯩꯅꯣꯅ ꯍꯥꯏꯔꯤꯁꯦ ꯂꯥꯏꯁꯣꯟ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩꯌꯦꯕ ꯁꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯩ ꯂꯩꯗꯤ ꯂꯩ ꯂꯣꯏꯇꯣꯡꯕꯝ ꯁꯪꯀꯔ ꯃꯩꯇꯩ ꯏꯌꯥꯝꯕꯒꯤ ꯏꯆꯥꯅꯨꯄꯥ ꯁꯦꯝꯁꯟꯒꯤꯁꯨ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇꯨꯕꯀꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯊꯥꯒꯠꯄꯤꯔꯛꯑꯣ ꯁꯦꯝꯁꯟꯒꯁꯨ ꯑꯝꯇ ꯈꯪꯅꯅꯤꯡꯉꯤ ꯏꯌꯥꯝꯕ ꯂꯣꯏꯇꯣꯡꯕꯝ ꯁꯪꯀꯔ ꯃꯩꯇꯩ ꯁꯦꯝꯁꯪꯒꯤ ꯆꯦꯅꯦꯜ ꯂꯩꯌꯦꯕꯀꯣ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯁꯣꯝꯅꯁꯨ ꯌꯦꯡꯕꯤꯕꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯪꯀꯔꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯌꯥꯎꯗ꯭ꯔꯤꯕꯅꯦ ꯍꯥꯏꯕꯗꯤ 800 ꯌꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ 700 ꯌꯧꯗ꯭ꯔꯤꯕ ꯑꯩꯅ ꯀꯌꯥ ꯀꯟꯅ ꯊꯥꯒꯠꯇ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯀꯃꯦꯟꯗ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯉꯣꯟꯗ ꯄꯤꯛꯏꯕ ꯑꯉꯥꯡꯅ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯆꯠꯈꯤꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯈꯔ ꯂꯨꯏꯗꯅ ꯀꯃꯦꯟꯃꯛꯇ ꯍꯦꯛꯇ ꯀꯩꯅꯣꯝ ꯄꯤꯁꯜꯂꯛꯑꯒꯗꯤ ꯑꯉꯥꯡꯒꯤ ꯃꯨꯠꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯆꯠꯈꯤꯕ ꯌꯥꯏꯌꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯂꯦꯞꯄꯅꯤ ꯑꯗꯣ ꯊꯥꯒꯠꯀꯦꯗꯤ ꯈꯜꯂꯦ ꯃꯥꯅꯁꯨ ꯊꯥꯒꯠꯁꯦꯅ ꯌꯥꯝ ꯍꯥꯏꯕꯅꯦ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯁꯦꯝꯁꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯁꯦꯝꯅꯕ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯁꯨꯟꯗꯔꯤ ꯇꯦꯟꯁꯨꯡꯕꯝ ꯁꯥꯏꯔꯨꯞ ꯇꯤꯟꯅꯕꯒꯤ ꯃꯔꯝꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯏꯔꯨꯞ ꯇꯤꯟꯅꯕ ꯌꯦꯛꯀꯤ ꯃꯇꯥꯡ ꯂꯥꯛꯀꯗꯧꯔꯤ ꯔꯇꯟ ꯅꯤꯡꯊꯧꯖꯝ ꯏꯌꯥꯝꯕ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯀꯔꯤ ꯇꯧꯅꯒꯦ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯃꯌꯥꯝ ꯍꯪꯕꯤꯔꯦ ꯑꯗꯨꯒ ꯏꯅꯥꯎꯇꯣꯝꯕ ꯂꯥꯏꯁ꯭ꯔꯝ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯉꯥ ꯆꯥꯗꯕꯁꯤ ꯀꯩ ꯀꯥꯟꯅꯒꯦ ꯃꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯑꯅꯤꯡꯕ ꯑꯃ ꯂꯩꯕꯩꯅꯦꯕ ꯑꯩ ꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩ ꯁꯤ ꯇꯧꯒꯅꯤ ꯈꯣꯠꯅꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯁꯥꯗ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯃꯁꯥꯅ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯦꯞꯄꯛꯏꯁꯦ ꯁꯤꯒꯤꯅꯤ ꯀꯥꯏꯅ ꯈꯟꯖꯔ ꯁꯨꯝ ꯅꯤꯡꯁꯤꯡꯖꯕ ꯑꯃ ꯂꯥꯛꯏꯗꯅ ꯍꯥꯏꯕꯗꯤ
ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯃꯥ ꯅꯤꯡꯁꯤꯡꯗꯣꯏꯅꯦꯕ ꯄꯣꯠꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕꯁꯦ ꯁꯤꯅꯤꯀꯣ ꯍꯥꯏꯕꯁꯦ ꯃꯥ ꯍꯞꯇꯥꯗꯣ ꯂꯥꯛꯄꯗ ꯑꯗꯨ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯗꯣꯏꯅꯦꯕ ꯀꯅꯥꯒꯨꯝꯕ ꯉꯥ ꯍꯦꯟꯕ ꯈꯛꯇꯅꯤꯗꯅ ꯁꯤꯗ ꯑꯗꯣ ꯇꯣꯉꯥꯟꯕ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯅꯔꯤꯕꯁꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯖꯕꯒꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯥꯡꯖꯝ ꯑꯜꯀꯥ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯂꯛꯀꯤ ꯁ꯭ꯇꯣꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯃꯆꯨꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯒꯅꯤ ꯊꯥꯡꯖꯝ ꯑꯜꯀꯥ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯂꯥꯏꯔꯤꯛꯁꯨ ꯊꯦꯡꯅꯖꯔꯦ ꯂꯩ ꯑꯗꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯁꯣꯏꯗꯅ ꯏꯌꯥꯝꯕ ꯃꯩꯆꯧꯅ ꯅꯣꯡꯒꯥꯈꯤꯕ ꯃꯐꯝꯁꯤꯡꯗꯣ ꯆꯠꯂꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯃꯊꯦꯝ ꯖꯦꯠ ꯍꯥꯏ ꯃꯥꯏꯁꯤꯀꯣ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯗꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯁꯤ ꯑꯗꯨꯝ ꯌꯥꯏ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯕꯤꯕꯤꯅ ꯃꯩꯔꯥꯛꯄꯝ ꯀꯀꯥ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕꯗ ꯊꯣꯡ ꯂꯥꯝꯕ ꯐꯠꯇꯦ ꯍꯥꯏꯅꯕ ꯍꯥꯏꯕ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯇꯁꯦꯡꯅ ꯐꯠꯇꯕ ꯂꯩꯕ꯭ꯔꯥ ꯀꯀꯥ ꯄꯤꯁꯨꯝꯊꯣꯡ ꯑꯗꯥꯏ ꯑꯇꯣꯞꯄ ꯈꯔ ꯍꯥꯏꯅꯔꯤꯁꯦ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯛꯑꯦ ꯑꯗꯨꯝ ꯃꯁꯤ ꯑꯆꯨꯝꯕ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯃꯁꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯜꯂꯤꯕ ꯂꯥꯏꯗꯣ ꯂꯥꯏꯗꯨꯒꯤ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯍꯧꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯗ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯒ ꯆꯥꯟꯅꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯁꯨꯝ ꯌꯥꯎꯔꯛꯄ ꯃꯔꯝꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯥꯛꯄꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦ ꯊꯣꯡ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯕ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯀꯤꯕ ꯑꯃ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯛꯁꯦꯝ ꯁꯦꯝꯕ ꯌꯥꯗꯕꯁꯨ ꯈꯔ ꯂꯩꯀꯣ ꯑꯗꯨꯕꯨ ꯑꯩ ꯈꯟꯖꯔꯛꯈꯤꯒꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯕꯦꯕꯤ ꯅꯥꯃꯩꯔꯥꯛꯄꯝ ꯁꯤꯜꯕꯤꯌꯥ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯥꯎꯠ ꯑꯥꯎꯠ ꯈꯔ ꯇꯧꯕꯤꯌꯣ ꯁꯤꯜꯕꯤꯌꯥꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩ ꯆꯦꯅꯦꯜꯅꯣ ꯑꯩꯁꯦ ꯈꯪꯗꯦꯀꯣ ꯑꯗꯣ ꯁꯤꯜꯕꯤꯌꯥꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯁꯤꯜꯕꯤꯌꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯥꯎꯠ ꯈꯔ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯊꯣꯏꯕꯤ ꯊꯣꯏ ꯁꯇꯤꯁ ꯑꯍꯟꯊꯦꯟ ꯁꯥꯔ ꯚꯤꯗꯤꯑꯣ ꯑꯥꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯦꯟड ꯌꯨꯁꯐꯨꯜ ꯊꯦꯡꯛꯁ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯁꯇꯤꯁ ꯀꯀꯥ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯂꯥꯏ ꯄꯨꯕ ꯌꯥꯗꯕ ꯁꯥꯒꯩ ꯂꯩꯕ꯭ꯔꯣ ꯑꯥꯔ ꯀꯦꯁꯦ ꯄꯨꯕ ꯌꯥꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯥꯔ ꯀꯦꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯐꯦꯠ ꯊꯤꯕ ꯑꯃ ꯆꯪꯉꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯥꯏꯚ ꯑꯣꯏꯕꯅꯤꯅ ꯁꯤꯃꯗꯤ ꯍꯥꯏꯕ ꯌꯥꯗꯕ ꯈꯔ ꯂꯩ ꯀꯔꯤꯒꯨꯝꯕꯗ ꯁꯥꯒꯩ ꯑꯃꯒꯤ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯑꯩꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯨꯗꯕ ꯃꯔꯝꯅ ꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯇꯥꯡꯁꯦ ꯑꯥꯔ ꯀꯦ ꯔꯣꯁꯟ ꯁꯣꯃꯦꯟ ꯃꯥꯏꯕꯝ ꯊꯔꯁꯗꯦ ꯑꯦꯟ ꯁꯦꯇꯔꯗꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯣꯃꯦꯟ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯆꯤꯟꯐꯥ ꯄꯨꯗꯕꯅꯤꯅꯀꯣ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯈ꯭ꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯒ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯊꯤꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯌꯨꯇꯨꯕꯇ ꯁꯔꯁ ꯇꯧꯕꯤꯌꯣꯕ ꯑꯗꯨꯝ ꯐꯪꯒꯅꯤꯅ ꯈꯜꯂꯦ ꯆꯐꯨ ꯎꯌꯥꯟ ꯊꯤꯕꯗ ꯈꯥꯕꯩ ꯇꯥꯕꯁꯤ ꯀꯩꯗꯧꯒꯦ ꯈꯥꯕꯩ ꯆꯦꯒꯞ ꯅꯠꯇꯕ ꯈꯥꯕꯩ ꯈꯥꯕꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦꯅ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯈꯔ ꯁꯥꯕ ꯑꯣꯠꯈꯥꯏꯕ ꯑꯃ ꯌꯥꯎꯋꯦꯅ ꯍꯥꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏ ꯍꯥꯏꯗꯤ ꯐꯠꯇꯦ ꯍꯥꯏꯅꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯈꯥꯕꯩ ꯇꯥꯕꯁꯦ ꯐꯩ ꯀꯩꯅꯣ ꯈꯥꯕꯩꯁꯤꯅ ꯆꯥꯛ ꯀꯣꯊꯗꯣꯏꯅꯤ ꯈꯣꯠꯊꯗꯣꯏꯅꯤ ꯂꯩꯗꯅ ꯑꯗꯨ ꯈꯥꯕꯩꯁꯤꯅ ꯑꯣꯠꯈꯥꯏꯕꯅ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤꯅꯤ ꯈꯥꯕꯩ ꯇꯥꯕꯁꯦ ꯐꯠꯇꯦ ꯁꯥꯔ ꯌꯨꯝꯒꯤ ꯌꯥꯇ꯭ꯔꯥꯗ ꯙꯨꯛ ꯀꯠꯄꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯊꯥꯒꯠꯄꯤꯌꯨ ꯍꯥꯏꯗꯣꯏꯅꯤ ꯅꯥꯏꯔꯥ ꯗꯦꯕꯤ ꯊꯥꯒꯠꯆꯒꯦ ꯏꯌꯥꯝꯕ ꯁꯂꯥꯏ ꯌꯦꯛꯀꯤ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯂꯩꯕ ꯖꯥꯠꯂꯥ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯩꯕꯅꯦꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯃꯛꯇꯤ ꯁꯨꯡꯐ ꯉꯝꯃꯔꯣꯏ ꯇꯔꯦꯠꯃꯛꯇꯣ ꯑꯗꯣ ꯁꯂꯥꯏ ꯇꯔꯦꯠꯃꯛꯀꯤꯗꯣ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯃꯁꯦ ꯅꯨꯃꯤꯠ ꯄꯛꯅꯕꯩꯁꯦ ꯑꯩ ꯈꯨꯝꯗ꯭ꯔꯦꯀꯣ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯏꯌꯥꯝꯕ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯀꯣꯏ ꯁꯝ ꯀꯛꯄ ꯐꯠꯇꯦ ꯍꯥꯏꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏ ꯃꯁꯤ ꯊꯥꯖꯅꯕꯤꯅꯤ ꯆꯨꯝꯕ ꯆꯨꯝꯗꯕꯩꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯊꯥꯏꯅꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯑꯗꯨꯅꯒꯤ ꯊꯥꯖꯅꯕꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ
ꯑꯌꯣꯔꯝꯊ ꯂꯝꯖꯤꯡ ꯂꯝꯇꯥꯛ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤ ꯁꯦꯝꯈꯤꯗ꯭ꯔꯦ ꯀꯩ ꯀꯩꯅꯣ ꯈꯔ ꯍꯦꯛꯇ ꯊꯤꯔꯒ ꯊꯥꯒꯠꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯊꯥꯒꯠꯄꯤꯔꯛꯄ ꯑꯃ ꯍꯦꯛꯇ ꯄꯦꯟꯖꯒꯦ ꯍꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩꯕꯨꯗꯤ ꯂꯩꯕꯅꯦ ꯋꯥꯔꯤ ꯈꯔ ꯑꯗꯨꯝ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩ ꯍꯣꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯊꯥꯒꯠꯄ ꯂꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯨꯝꯃꯦ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯏꯃꯨꯡꯗ ꯖꯤꯕ ꯄꯥꯟꯕ ꯄꯨꯁꯤꯟꯕ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯦꯝꯖꯤꯠ ꯃꯌꯥꯡꯂꯝꯕꯝꯅ ꯍꯪꯕꯤꯔꯛꯄ ꯃꯁꯤ ꯌꯥꯝꯅ ꯐꯖꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯑꯣꯏ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯗꯦꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣꯅꯦ ꯖꯤꯕ ꯄꯥꯟꯕ ꯄꯨꯁꯤꯟꯕ ꯐꯠꯇꯦ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯕꯤ ꯑꯃ ꯂꯩꯕꯁꯦ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯕꯅꯦꯕ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯀꯩ ꯍꯥꯏꯅꯤ ꯇꯥꯏꯕꯪ ꯑꯩꯈꯣꯏꯗꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯩꯗꯤ ꯈꯣꯡꯗꯥꯔꯛꯇ꯭ꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯕ ꯃꯥꯁꯨ ꯖꯤꯕ ꯃꯈꯜ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯂꯤꯕꯤ ꯃꯥꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ ꯎꯄꯥꯏ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯁꯔꯥꯡꯊꯦꯡ ꯄ꯭ꯔꯗꯤꯞ ꯄꯩꯁꯥꯗꯤ ꯌꯥꯝ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯏꯁꯥꯗ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ ꯎꯄꯥꯏ ꯇꯥꯛꯄꯤꯌꯨ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯃꯩꯒꯤ ꯃꯇꯥꯡꯗ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯅ ꯑꯃ ꯂꯩꯕꯅꯦ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯀꯣ ꯑꯩꯅꯁꯨ ꯄꯨꯁꯟꯖꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯐꯦꯠ ꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗꯒꯤ ꯄꯨꯔꯥ ꯆꯦꯟꯈꯠꯂꯛꯄ ꯆꯨꯝꯅ ꯆꯦꯟꯈꯠꯂꯛꯄ ꯑꯃ ꯂꯩꯕꯅꯦꯕ ꯈꯨꯌꯥꯏꯕꯨ ꯃꯄꯥꯕꯨ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏꯟ ꯂꯥꯏꯟꯁꯦ ꯃꯥꯏꯟ ꯂꯥꯏꯟ ꯍꯥꯏꯔꯒꯅ ꯁꯤꯒꯤ ꯑꯅꯤꯒꯤ ꯀꯥꯔꯠꯀꯤ ꯃꯌꯥꯏꯗ ꯑꯃ ꯆꯠꯄ ꯃꯊꯛꯇ ꯆꯠꯄꯗꯣ ꯅꯠꯇꯕꯀꯣ ꯃꯌꯥꯏꯗ ꯆꯠꯄ ꯑꯃꯒ ꯐꯦꯠ ꯂꯥꯏꯟ ꯆꯠꯄ ꯑꯃꯒ ꯁꯦ ꯃꯌꯥꯏꯒꯤꯁꯤꯒ ꯆꯨꯝꯅ ꯆꯠꯈꯤꯕꯁꯤꯒ ꯑꯅꯤꯁꯤꯒꯤ ꯃꯄꯥꯗ ꯁꯣꯝꯗꯒꯤ ꯐꯩꯅ ꯑꯃ ꯂꯥꯛꯑꯒ ꯃꯌꯥꯏꯁꯦ ꯇ꯭ꯔꯥꯏꯡꯒꯜ ꯑꯃ ꯁꯦꯝꯕꯅ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯃꯗꯨꯗ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯩꯅ ꯄꯨꯁꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣꯗ ꯄꯩꯁꯥ ꯇꯨꯡꯕꯒꯤꯅꯤꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥ ꯇꯨꯡꯕꯁꯤꯅꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯄꯩꯁꯥ ꯆꯠꯂꯤꯉꯩ ꯃꯥ ꯄꯩꯁꯥ ꯄꯥꯏꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯇꯨꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯂꯥꯛꯏꯕ ꯁꯣꯔꯁꯇꯣ ꯑꯗꯨꯒꯤ ꯁꯣꯔꯁꯇꯣ ꯇꯣꯉꯥꯟꯕ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯗꯅ ꯆꯠꯂꯤꯅꯦꯕ ꯆꯠꯄꯕꯨꯗꯤ ꯑꯗꯣ ꯁꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯥꯒꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤꯁꯦ ꯄꯩꯁꯥ ꯐꯅ ꯇꯥꯜꯂꯒꯁꯨ ꯃꯥꯒꯤ ꯆꯍꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯇꯥꯡꯀꯛꯁꯤ ꯌꯧꯗ꯭ꯔꯤꯐꯥꯎꯗꯤ ꯃꯥ ꯄꯩꯁꯥ ꯑꯗꯨꯝ ꯆꯠꯀꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯦꯕ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯁꯦ ꯄꯩꯁꯥ ꯑꯗꯨꯝ ꯆꯠ ꯂꯩꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯃꯤ ꯑꯃ ꯀꯩꯅꯣ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯃꯁꯤ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯔꯛꯏꯕ ꯂꯣꯏ ꯉꯝꯃꯤꯗꯅ ꯃꯆꯥ ꯑꯅꯤ ꯄꯣꯛꯀꯦꯔꯥ ꯑꯍꯨꯝ ꯄꯣꯛꯀꯦꯔꯥ ꯑꯃ ꯄꯣꯛꯀꯦꯔꯥ ꯂꯩꯗꯅ ꯃꯉꯥ ꯄꯣꯛꯀꯦꯔꯥ ꯃꯆꯥꯗꯤ ꯂꯣꯏ ꯑꯗꯨꯝ ꯁꯦꯝꯅꯔꯛꯀꯅꯦꯕ ꯌꯨꯝ ꯑꯃ ꯐꯖꯅ ꯑꯗꯨꯝ ꯌꯨꯝ ꯑꯃ ꯁꯥꯕ ꯑꯗꯨꯝ ꯉꯝꯅꯔꯛꯀꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯅꯤꯐꯨꯒꯤ ꯂꯥꯟꯐꯝ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯃ ꯌꯥꯎꯕꯅꯦ ꯅꯨꯄꯥꯒꯤꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯅꯩ ꯁꯤꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯒꯤ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯌꯥꯝ ꯇꯥꯜꯂꯒꯁꯨ ꯆꯠꯂꯝꯕꯁꯤꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯥꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯇꯧꯗ ꯌꯥꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯨꯡꯕꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯂꯥꯛꯀꯅꯦꯕ ꯆꯍꯤ ꯃꯇꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯕꯅꯤ ꯃꯅꯤ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦꯕ ꯆꯍꯤ 35 ꯑꯗꯩ ꯌꯥꯝ ꯉꯟꯅ ꯄꯩꯁꯥ ꯄꯥꯏꯈꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯇꯨꯡꯒꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯗꯣ ꯇꯨꯡꯒꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦꯀꯣ ꯇꯣꯉꯥꯟꯕ ꯁꯣꯔꯁ ꯑꯃꯗ ꯑꯃꯨꯛ ꯊꯥꯗꯧ ꯍꯥꯏ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯊꯥꯗꯧꯅ ꯍꯥꯏ ꯏꯆꯟ ꯁꯥꯏꯈꯣꯝꯗꯥꯕꯨ ꯑꯩꯅ ꯃꯥ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯏꯆꯟ ꯃꯥꯏꯀꯩ ꯄꯛꯅꯗꯦ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯀꯀꯥ ꯃꯥꯏꯀꯩ ꯄꯛꯅꯗꯦ ꯍꯥꯏꯁꯦ ꯖꯤꯃꯥ ꯂꯩꯃ ꯃꯥꯏꯀꯩ ꯄꯛꯅꯗꯕ ꯍꯥꯏꯁꯦ ꯆꯥꯟꯅꯗꯕ ꯍꯥꯏꯕꯒꯨꯝꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯆꯥꯟꯅꯗꯕ ꯑꯗꯨ ꯁꯤꯁꯨ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯠꯇꯅ ꯃꯥꯏꯀꯩ ꯄꯛꯅꯕ ꯄꯛꯅꯗꯕ ꯑꯃꯨꯛ ꯌꯦꯡꯅꯔꯛꯏꯅꯤ ꯁꯤ ꯑꯗꯨꯕꯨ ꯁꯤ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯌꯦꯡꯕꯒꯤꯗꯤ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯅ ꯃꯔꯨ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯕꯥꯅꯤꯒꯤ ꯀꯣꯊꯤꯁꯦ ꯄꯥꯏꯔ ꯄꯥꯏꯔꯒ ꯄꯥꯟꯖꯤꯗ ꯆꯠꯂꯒ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ ꯍꯥꯏ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯕꯅꯤ ꯃꯩꯇꯩ ꯂꯩꯁꯥ ꯅꯝꯕꯒꯤ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯃꯅꯤ ꯂꯣꯡꯖꯝ ꯂꯩꯁꯥ ꯅꯥꯝꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯌꯥꯝꯕ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯤꯀꯣ ꯂꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯊꯥꯖꯖꯕꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯕ ꯑꯩꯈꯣꯏꯅ ꯂꯨꯝꯅ ꯂꯧꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯥꯡꯕꯨ ꯈꯔꯅ ꯆꯟꯗꯣꯟ ꯑꯗꯨꯝ ꯐꯖꯅ ꯊꯤꯟꯖꯩ
ꯃꯤ ꯑꯄꯥꯝꯕꯅꯤꯀꯣ ꯂꯩꯁꯥꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯒꯤ ꯑꯃꯨꯛ ꯅꯝꯅꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯑꯌꯥꯝꯕ ꯑꯗꯨꯝ ꯂꯩꯁꯥꯗꯤ ꯅꯝꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯂꯩꯁꯥꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯁꯦꯝꯈ꯭ꯔꯦ ꯁꯤꯒꯤꯁꯨ ꯋꯦꯗꯅꯁꯗꯦꯒ ꯀꯩ ꯅꯨꯃꯤꯠꯀ ꯄꯛꯅꯩ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯤ ꯑꯃꯅ KSI ꯄꯛꯅꯕꯩ ꯃꯇꯥꯡꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦ ꯑꯩ ꯄꯛꯅꯕꯩ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯋꯦꯗꯅꯁꯗꯦ ꯃꯁꯦꯟ ꯑꯗꯨꯝ ꯄꯛꯅꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯆꯥꯅꯕ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯄꯛꯅꯩ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯛꯇ ꯁꯤꯅ ꯍꯦꯛꯇ ꯂꯦꯞꯄ ꯌꯥꯗꯦꯅ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯃ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯨꯔꯒ ꯆꯥꯅꯔꯝꯗ꯭ꯔꯦ ꯈꯜꯂꯣꯕ ꯑꯗꯣ ꯃꯄꯣꯛ ꯅꯨꯃꯤꯠꯇꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯇꯣꯉꯥꯟꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯃꯥꯏ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯅꯠꯇꯅ ꯃꯄꯣꯛ ꯊꯥ ꯑꯃ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯣꯖꯥ ꯑꯇꯤꯌꯥ ꯒꯨꯔꯨ ꯁꯤꯗꯕꯗ ꯒꯨꯔꯨ ꯍꯥꯞꯂꯝꯃꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏ ꯒꯨꯔꯨꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯕꯗ ꯀꯥꯡꯕꯨ ꯈꯔꯅ ꯒꯨꯔꯨ ꯍꯥꯏ ꯀꯥꯡꯕꯨ ꯈꯔꯅ ꯒꯨꯔꯨ ꯍꯥꯏꯀꯣ ꯑꯗꯣ ꯃꯁꯤ ꯏꯔꯝꯕ ꯃꯤꯗꯨꯅ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯨꯡꯗ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡꯁꯦ ꯅꯞꯁꯤꯜꯂꯛꯄ ꯃꯥꯜꯂꯦ ꯒꯨꯔꯨꯁꯦ ꯑꯩꯒꯤ ꯃꯣꯠꯇꯁꯨ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯗꯤ ꯃꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯒꯨꯔꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯤꯇꯥ ꯗꯦꯕꯤ ꯕ꯭ꯔꯣ ꯏꯃꯨꯡ ꯑꯃꯗ ꯄꯟꯗꯤꯠ ꯑꯍꯨꯝ ꯁꯨꯔꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯄꯟꯗꯤꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯣꯏꯔꯝꯗꯧꯅꯦ ꯃꯄꯣꯛꯀꯤ ꯅꯨꯃꯤꯠ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯌꯦꯡꯕ ꯄꯟꯗꯤꯠ ꯑꯣꯏꯕ ꯑꯗꯒꯤ ꯃꯤꯅꯥꯏ ꯇꯥꯕ ꯀꯥꯏꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯥꯜꯂꯦ ꯄꯟꯗꯤꯠ ꯍꯥꯏꯔꯒꯗꯤ ꯑꯈꯪ ꯑꯍꯩ ꯑꯣꯏꯕꯅꯤ ꯑꯈꯪ ꯑꯍꯩ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯛꯑꯒꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯈꯔ ꯏꯃꯨꯡꯗꯣ ꯃꯔꯩ ꯇꯧꯅꯕ ꯈꯔ ꯌꯦꯠꯅꯒꯟꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯣꯏꯒꯗ꯭ꯔꯥꯁꯨ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯋꯥꯈꯜ ꯃꯥꯟꯅꯈ꯭ꯔꯒꯗꯤ ꯄꯟꯗꯤꯠ ꯍꯥꯏꯕꯁꯤꯗꯕꯨ ꯑꯍꯩꯕ ꯉꯥꯛꯇꯅꯤꯗꯣ ꯑꯗꯨꯅꯤ ꯃꯥꯟꯅꯈ꯭ꯔꯕꯨꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯗꯣꯏꯅꯤ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯃꯥꯡꯉꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯆꯨꯝꯃꯦꯕ ꯋꯥꯔꯦꯞꯄꯝ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯡꯕꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯂꯥꯏꯁꯪ ꯑꯃꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩꯗꯅ ꯂꯥꯏꯁꯪ ꯍꯥꯏꯕꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩ ꯏꯃꯥ ꯂꯩꯏꯃꯔꯦꯜ ꯂꯩ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯏꯃꯣꯏꯅꯨ ꯏꯄꯦꯟꯗꯧꯁꯨ ꯂꯩꯔꯤꯗꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯁꯤ ꯌꯨꯝꯁꯦ ꯃꯥꯡꯉꯦ ꯍꯥꯏꯖꯤꯜꯂꯛꯑꯒꯗꯤ ꯍꯥꯏꯕ ꯑꯃ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯗꯨꯝ ꯂꯩ ꯁꯤ ꯃꯇꯥꯡꯁꯦ ꯑꯗꯨꯅ ꯃꯥꯡꯕꯒꯤ ꯃꯇꯥꯡꯁꯦ ꯃꯥꯡꯕ ꯁꯦꯡꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯉꯥꯛꯇꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯊꯥꯏꯅꯗꯒꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯁꯦ ꯁꯦꯝꯗꯣꯛꯄ ꯀꯌꯥ ꯈꯔ ꯋꯥꯅꯔꯛꯄꯁꯤꯅꯅꯦꯕ ꯇꯧꯔꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯂꯥꯏ ꯇꯣꯡꯕꯁꯦ ꯏꯆꯟ ꯁꯥꯏꯈꯣꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕꯒꯨꯝꯕ ꯑꯗꯒꯤ ꯃꯤ ꯑꯃꯗ ꯂꯥꯏ ꯇꯣꯡꯕꯗ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯊꯥꯖꯅꯕꯤꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯗ ꯇꯣꯡꯉꯒ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯥꯏꯕꯤꯗꯒ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯎ ꯂꯥꯛꯄ ꯂꯥꯏ ꯄꯥꯎ ꯍꯥꯏꯁꯦ ꯂꯥꯏ ꯄꯥꯎ ꯄꯤꯕ ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯀꯧꯋꯤ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯁꯦ ꯈꯤꯡꯂꯦꯝꯕ ꯒꯦꯃꯤꯡ ꯕ꯭ꯔꯣ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯕꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯊꯥꯒꯠꯂꯛꯄꯁꯦ ꯊꯥꯒꯠꯂꯦ ꯈꯔ ꯃꯔꯛ ꯊꯥꯒꯠꯂꯦ ꯑꯗꯣ ꯍꯟꯗꯛ ꯈꯔ ꯂꯠꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯁꯦ ꯃꯁꯤꯃꯗꯤ ꯄꯨꯔꯥ ꯂꯠꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯅꯕꯦꯝꯕꯔꯁꯤꯅ ꯑꯃꯨꯛ ꯅꯣꯡꯃ ꯀꯥꯜꯂ ꯅꯣꯡꯃ ꯁꯨꯝ ꯊꯥꯒꯠꯂꯛꯄꯅꯦ ꯃꯤꯇꯩ ꯅꯠꯇ꯭ꯔꯒ ꯃꯤꯇꯩꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯏꯆꯦꯜ ꯍꯥꯏꯕꯤꯔꯛꯄꯅꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯨꯝ ꯃꯔꯩ ꯈꯔ ꯁꯨꯝ ꯂꯩꯅꯕꯁꯦ ꯑꯩ ꯁꯦꯝꯗꯕꯅꯦ ꯑꯗꯨꯕꯨ ꯃꯔꯩꯗꯣ ꯑꯃꯔꯣꯝꯗ ꯑꯇꯩ ꯅꯠꯇꯕꯤꯗ ꯃꯤ ꯊꯥꯖꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯅꯕꯅꯤꯅ ꯍꯣꯏ ꯑꯩ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯝꯕ ꯌꯥꯏ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯊꯥꯖꯅꯕꯤꯗꯣ ꯑꯗꯨꯕꯨ ꯁꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯩꯅ ꯌꯥꯝ ꯑꯈꯪ ꯑꯍꯩ ꯁꯥꯗꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯤꯅꯤ ꯑꯩ ꯌꯥꯝ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯪꯀꯜ ꯁꯂꯥꯏ ꯇꯔꯤꯛꯀꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯣ ꯁꯂꯥꯏ ꯇꯔꯤꯛꯀꯤ ꯃꯇꯥꯡꯗ ꯕꯤꯂꯥꯁ ꯆꯣꯡꯊꯥꯝ ꯍꯣꯏ ꯁꯦꯝꯖꯔꯛꯀꯦ ꯑꯦꯂꯦꯁ ꯈꯣꯟꯗ꯭ꯔꯥꯝ ꯑꯗꯨ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥ ꯑꯍꯨꯝꯗ ꯆꯥꯛꯎꯝꯕ ꯑꯉꯥꯡꯁꯦ ꯀꯩ ꯍꯥꯏꯅꯒꯦ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥ ꯑꯍꯨꯝꯗ ꯆꯥꯛꯎꯝꯕ ꯑꯉꯥꯡꯁꯦ ꯈꯪꯗꯦꯕꯣ ꯀꯩ ꯍꯥꯏꯅꯕꯖꯥꯠꯅꯣ
ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯆꯒꯨꯝꯕ ꯃꯇꯥꯡꯒꯤꯗ ꯊꯥꯒꯤ ꯀꯌꯥ ꯁꯨꯕꯗ ꯆꯒꯨꯝꯒꯦ ꯍꯥꯏꯕꯒꯤ ꯑꯗꯨꯕꯨꯗꯤ ꯂꯩꯗꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯞ ꯆꯥꯅ ꯁꯤꯒꯤ ꯃꯇꯥꯡ ꯊꯤꯖꯤꯜꯂꯨꯗꯦ ꯍꯥꯏꯇꯥꯔꯦ ꯂꯩꯗꯤ ꯂꯩꯔꯒꯁꯨ ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯈꯪꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯈꯤꯒꯦ ꯑꯦꯂꯦꯛꯁ ꯈꯣꯝꯗ꯭ꯔꯥꯝ ꯏꯌꯥꯝꯕ ꯃꯤ ꯑꯃ ꯁꯤꯔꯒ ꯉꯥ ꯆꯥꯕ ꯌꯥꯗ꯭ꯔꯤꯕꯁꯦ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯁꯟꯖꯣꯏ ꯑꯣꯏꯅꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯦ ꯃꯁꯤ ꯃꯔꯝ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒꯨꯝꯕꯅꯦ ꯑꯩꯈꯣꯏ ꯉꯥ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗ ꯑꯍꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯅꯕꯒꯤ ꯑꯃ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯒ ꯂꯥꯛꯏ ꯑꯩ ꯀꯩꯅꯣꯝꯃ ꯉꯝꯃꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕ ꯑꯍꯥꯎꯕ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯗꯒꯤ ꯉꯥ ꯆꯥꯕ ꯑꯗꯒꯤ ꯌꯦꯟ ꯆꯥꯕ ꯂꯩꯗꯅ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯦꯕ ꯑꯩ ꯄꯩꯈꯥ ꯉꯝꯃꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯉꯥ ꯆꯥꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯃꯤꯟꯅꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯗꯤ ꯃꯤ ꯑꯃ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯉꯥ ꯆꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯊꯣꯛꯑꯅꯤꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯥꯁꯦ ꯍꯦꯟꯅꯕ ꯑꯩꯈꯣꯏ ꯉꯥꯔꯤꯐꯧ ꯆꯥꯟꯅꯗ꯭ꯔꯤꯗꯨꯅꯦꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗ ꯍꯔꯥꯎꯕ ꯃꯇꯥꯡꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯅꯦꯕ ꯉꯥ ꯍꯥꯏꯕꯁꯦ ꯕ꯭ꯔꯣ ꯊꯥꯏꯅ ꯉꯜꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯇ꯭ꯔꯥꯏꯞ ꯌꯥꯎꯏ ꯍꯥꯏꯅ ꯇꯥꯖꯩ ꯆꯨꯝꯕ꯭ꯔꯣ ꯕ꯭ꯔꯣ ꯆꯨꯝꯃꯝꯒꯅꯤ ꯈꯜꯂꯦ ꯃꯁꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯍꯥꯏꯁꯦ ꯇ꯭ꯔꯥꯏꯕ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤ ꯌꯥꯎꯔꯝꯒꯅꯤ ꯊꯥꯏꯅꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯇ꯭ꯔꯤꯀꯥꯟ ꯃꯇꯝꯗ ꯑꯣꯏꯔꯅꯤꯀꯣ ꯊꯥꯏꯅ ꯃꯃꯥꯡ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯥꯏꯅꯨ ꯀꯩꯅꯣ ꯀꯣꯏꯕꯁꯦ ꯅꯣꯡꯈꯣꯡ ꯀꯣꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯃꯥꯁꯦ ꯍꯥꯠꯂꯒꯦꯅ ꯇꯥꯟꯅꯔꯛꯄ ꯁꯥꯎꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯋꯤꯗꯅ ꯃꯥꯅ ꯐꯝꯕꯥꯜ ꯇꯣꯡꯈ꯭ꯔꯦꯅ ꯄꯥꯈꯪꯕꯅ ꯇꯣꯡꯈ꯭ꯔꯦꯅ ꯑꯗꯨꯗ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯅ ꯀꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯣꯡꯕꯁꯦ ꯀꯔꯤꯑꯕ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯥꯏꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯨꯗ ꯇꯧꯅꯩꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯒ ꯌꯦꯟꯒ ꯑꯗꯨꯗꯨ ꯀꯥꯏꯅ ꯇꯧꯅꯕ ꯑꯃ ꯂꯩꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯑꯗꯨꯗꯩ ꯍꯧꯔꯛꯈꯤꯕꯅꯦ ꯑꯗꯣ ꯊꯥꯏꯅꯒꯤ ꯃꯇꯥꯡꯗꯁꯨ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒ ꯇꯝꯃꯤꯒꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯔꯝꯃꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯋꯥꯔꯤꯅꯤꯀꯣ ꯁꯤ ꯀꯩꯅꯣꯅꯤꯀꯣ ꯑꯃ ꯍꯤꯟꯗꯨ ꯑꯃ ꯑꯩ ꯆꯩꯕ ꯅꯠꯇꯦ ꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯁꯤ ꯑꯃꯨꯛ ꯃꯥꯡꯉꯤ ꯁꯦꯡꯉꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯒ ꯂꯩꯔꯕꯅꯤ ꯑꯗꯨ ꯍꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯂꯥꯞꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯔꯥꯞ ꯂꯥꯞꯅꯕꯗꯧꯅ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯥꯏꯅꯤꯡꯒꯤ ꯃꯈꯥꯁꯨ ꯄꯣꯜꯂꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯃꯥꯡꯉꯦꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯑꯄꯥꯝꯕ ꯂꯥꯏꯅꯤꯡ ꯆꯠꯅꯈꯤꯕ ꯀꯌꯥ ꯑꯃꯅꯦꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯈꯤꯕ ꯑꯗꯨꯅ ꯑꯅꯤꯁꯦ ꯄꯨꯔꯥ ꯐꯥꯛ ꯑꯃ ꯆꯠꯅꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯊꯥꯡꯖ ꯄꯣꯛꯄ ꯋꯥꯔꯧꯕꯤꯔꯣꯏ ꯉꯥꯟꯊꯣꯏ ꯆꯅꯨ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯍꯥꯏꯕ ꯉꯝꯗꯕꯩꯅꯦ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗꯕ ꯄꯣꯠꯅꯤꯅ ꯍꯥꯏꯕꯗꯤ ꯄꯣꯠꯁꯤ ꯌꯥꯝꯃꯛꯄꯅꯤꯅ ꯑꯗꯨꯒ ꯑꯩꯅꯁꯨ ꯁꯦꯝꯒꯦ ꯚꯤꯗꯤꯑꯣꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦꯕꯀꯣ ꯂꯥꯏꯔꯤꯛꯄꯨꯗꯤ ꯂꯩ ꯍꯧꯖꯤꯛ ꯐꯥꯀꯠꯄꯗꯣ ꯂꯥꯏꯚ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯩꯅꯤ ꯑꯗꯨꯒꯤꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯄꯣꯛꯄ ꯆꯥꯅꯕ ꯆꯥꯅꯗꯕꯩꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯔꯣꯏꯀꯣꯅ ꯍꯥꯏꯖꯔꯤꯗꯣ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯏꯁꯩ ꯁꯛꯄꯁꯨ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩ ꯁꯟꯖꯣꯏ ꯁꯣꯔꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯁꯟꯖꯣꯏ ꯏꯁꯩ ꯌꯥꯝ ꯀꯟꯅ ꯍꯩꯕ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯏꯌꯥꯝꯕ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯝ ꯀꯣꯏ ꯀꯛꯄꯁꯦ ꯀꯔꯤ ꯀꯥꯏꯒꯦ ꯐꯠꯇꯦ ꯍꯥꯏꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯦ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯀꯛꯄ ꯀꯛꯇꯕꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯕꯤꯔꯝꯕꯅꯤꯀꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟ ꯍꯥꯏꯔꯝꯕꯁꯤ ꯈꯤꯇꯪꯗꯤ ꯆꯠꯅꯕꯗꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪꯗꯤ ꯂꯧꯕꯗꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯜꯂꯦ ꯑꯇꯩ ꯑꯇꯩꯒꯤ ꯅꯨꯃꯤꯠꯄꯨꯗꯤ ꯅꯠꯇꯕꯀꯣ ꯃꯔꯨ ꯑꯣꯏꯅ ꯊꯥꯡꯖꯁꯨ ꯐꯠꯇꯦ ꯍꯥꯏꯅꯩꯀꯣ ꯊꯥꯡꯖꯁꯦ ꯑꯍꯨꯝꯔꯛ ꯁꯨꯖꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯅ ꯑꯃ ꯍꯥꯏꯔꯝꯃꯤ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯁꯤ ꯈꯤꯇꯪ ꯆꯨꯝꯒꯨꯝꯁꯨ ꯇꯧꯕꯅꯦ ꯑꯩ ꯊꯥꯡꯖꯗ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯀꯛꯑꯕ ꯃꯇꯨꯡꯗ ꯑꯁꯣꯛ ꯄꯟꯕ ꯑꯗꯨꯝ ꯈꯔ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯩꯅꯤꯀꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯦ
ꯆꯨꯝꯕꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯊꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯎꯔꯦꯕ ꯑꯗꯣ ꯉꯁꯤꯃꯛ ꯍꯦꯛꯇ ꯃꯍꯩ ꯐꯪꯕ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯃꯍꯩꯁꯦ ꯇꯞꯅ ꯐꯪꯉꯛꯄꯅꯤ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯃꯨꯟꯅ ꯈꯟꯖꯤꯜꯂꯒ ꯌꯦꯡꯉꯣꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦꯀꯣ ꯑꯩꯁꯦ ꯗꯛ ꯂꯥꯎꯅ ꯈꯜꯂꯛꯀꯅꯦꯕ ꯆꯨꯝꯕꯕꯨꯗꯤ ꯈꯔ ꯌꯥꯎꯏꯍꯦꯅ ꯑꯗꯒꯤ ꯕ꯭ꯔꯣ ꯊꯥ ꯑꯍꯨꯝꯗ ꯆꯥꯛꯎꯝꯕ ꯑꯉꯥꯡꯁꯦ ꯀꯩ ꯍꯥꯏꯅꯒꯦ ꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕꯅꯦ ꯁꯤꯗ ꯂꯥꯏ ꯇꯣꯡꯕꯁꯤ ꯆꯥꯛ ꯆꯥꯔꯦ ꯂꯝꯖꯥꯟꯕ ꯃꯤꯇꯩ ꯏꯆꯟ ꯁꯩꯈꯣꯝ ꯀꯔꯤ ꯍꯥꯏꯕꯤꯈꯤꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯛꯑꯝꯒꯅꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯥꯏ ꯇꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯅꯪꯅ ꯇꯥꯍꯧꯗꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯅꯪꯅ ꯈꯨꯝꯕ ꯍꯩꯇꯕ꯭ꯔꯥ ꯑꯩꯅ ꯍꯪꯕꯁꯤꯒ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪ ꯇꯥꯕ ꯍꯩꯇꯕ꯭ꯔꯥ ꯑꯃ ꯑꯣꯏꯔꯝꯃꯅꯤꯀꯣ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯝꯇ ꯊꯥꯒꯠꯄꯤꯔꯛꯑꯣ ꯏꯌꯥꯝꯕ ꯈꯪꯅꯤꯡꯕ ꯒꯦꯃꯤꯡ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯁꯤꯟꯕꯤꯌꯣ ꯅꯠꯇ꯭ꯔꯒ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯁꯔꯁ ꯇꯧꯕꯤꯌꯣ ꯈꯣꯡꯅꯥꯡ ꯊꯥꯕ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯂꯧꯔꯦꯝꯕꯝ ꯏꯄꯨ ꯃꯩꯆꯧ ꯈꯣꯡꯅꯥꯡ ꯊꯥꯕꯅ ꯊꯤꯕꯤꯌꯣ ꯄꯟꯗꯤꯠꯀꯤ ꯑꯉꯥꯡꯒ ꯄꯥꯕꯁꯦ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯀꯥꯜ ꯃꯦꯛꯁ ꯃꯩꯇꯩ ꯄꯟꯗꯤꯠꯀꯤ ꯑꯉꯥꯡꯒ ꯄꯥꯕꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯉꯥꯡꯅ ꯑꯗꯨꯝ ꯏꯔꯥꯡ ꯂꯥꯡꯉꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤꯁꯦ ꯍꯥꯏꯕꯁꯦ ꯄꯟꯗꯤꯠꯁꯤꯅ ꯃꯥꯅ ꯑꯈꯪ ꯑꯍꯩꯅꯤꯅ ꯑꯗꯨꯝ ꯂꯣꯏꯅꯗꯣꯏꯅꯤ ꯐꯖꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯤ ꯌꯥꯝꯃꯟꯗꯅ ꯑꯩꯁꯦ ꯈꯨꯝꯕꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯔꯦ ꯙꯅꯔꯥꯖꯅ ꯑꯩꯈꯣꯏꯒꯤ ꯕꯥꯍꯨꯕꯂꯤꯒꯤ ꯀꯣꯏꯁꯟꯒ ꯍꯪꯉꯤ ꯙꯅꯔꯥꯖ ꯅꯪ ꯔꯤꯃꯨꯚ ꯇꯧꯒꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯆꯦꯅꯦꯜꯁꯦ ꯀꯥꯞꯊꯣꯛꯀꯗꯕꯒꯤ ꯆꯦꯅꯦꯜꯗꯤ ꯅꯠꯇꯦꯕ ꯊꯣꯛ ꯊꯥꯛꯀꯤ ꯆꯦꯅꯦꯜ ꯅꯠꯇꯕꯅꯦ ꯑꯗꯨꯅ ꯊꯣꯛ ꯊꯥꯛꯀꯤ ꯀꯣꯏꯁꯟꯗꯨꯗꯤ ꯊꯣꯛ ꯊꯥꯛ ꯌꯥꯕ ꯆꯦꯅꯦꯜꯗ ꯆꯠꯂꯣ ꯀꯣ ꯈꯨꯃꯟ ꯀꯪꯂꯩꯔꯣꯟꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯦ ꯏꯟꯗ꯭ꯔꯕꯁꯟ ꯊꯣꯛꯆꯣꯝ ꯕꯤꯂꯥꯁ ꯆꯣꯡꯊꯥꯝ ꯑꯪꯀꯜ ꯋꯥꯍꯪ ꯑꯝꯇ ꯍꯪꯖꯒꯦ ꯑꯪꯀꯜꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯀꯔꯝꯕ ꯂꯦꯡꯒ꯭ꯋꯦꯖꯇ ꯏꯒꯦ ꯂꯥꯏꯔꯤꯛ ꯃꯈꯜ ꯌꯥꯝꯃꯦ ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯑꯃꯈꯛꯇꯪ ꯅꯠꯇꯦꯀꯣ ꯑꯗ ꯕꯦꯡꯒꯣꯂꯤꯅ ꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯕꯦꯡꯒꯣꯂꯤꯅ ꯏꯌꯦꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯩꯅꯣꯅꯦ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯈꯔ ꯌꯥꯎꯋꯤ ꯍꯥꯏꯕꯗꯤ ꯑꯈꯪ ꯑꯍꯩꯅ ꯑꯃꯨꯛ ꯃꯩꯇꯩ ꯃꯌꯦꯛꯇꯒꯤ ꯑꯗꯨꯝ ꯍꯟꯗꯣꯛꯑꯒ ꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯑꯗꯨꯅꯤ ꯏꯕꯩꯗꯤ ꯏꯪꯂꯤꯁꯇ ꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯇꯨꯏꯁꯗꯦ ꯃꯁꯦꯟ ꯄꯥꯕꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯅꯩ ꯁꯤꯒꯤ ꯙꯅꯔꯥꯖ ꯍꯥꯏꯕꯁꯦ ꯃꯥꯏꯁꯦ ꯀꯃꯦꯟ ꯌꯥꯝ ꯄꯤꯔꯝꯕꯖꯥꯠꯅꯦ ꯃꯥꯏ ꯄꯨꯂꯞ ꯀꯤꯛ ꯑꯥꯎꯠ ꯇꯧꯈ꯭ꯔꯕꯅꯦ ꯑꯉꯥꯎꯐꯩꯒꯤ ꯀꯣꯏꯁꯟ ꯇꯧꯕꯗꯨꯗꯤ ꯑꯥꯗ ꯂꯩꯗꯅ ꯆꯦꯅꯦꯜꯁꯦ ꯀꯩ ꯆꯦꯅꯦꯜꯅꯣ ꯈꯪꯉꯒ ꯇꯧꯒꯗꯧꯅꯤ ꯀꯃꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯏꯌꯥꯝꯕ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄꯒꯤ ꯁꯝꯂꯞꯄ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯕ ꯄ꯭ꯂꯤꯖ ꯍꯥꯏꯕꯗꯤ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄ ꯅꯨꯄꯥꯒ ꯌꯨꯝꯁꯀꯩꯁꯒ ꯀꯩ ꯈꯦꯠꯅꯕ ꯂꯩꯕꯒꯦ ꯁꯒꯣꯜꯁꯦꯟ ꯄꯣꯛꯄꯒꯤ ꯃꯇꯥꯡꯁꯦ ꯁꯒꯣꯜꯁꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯄꯣꯛꯀꯤ ꯑꯣꯏꯅꯗꯤ ꯐꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯦ ꯑꯗꯨꯝ ꯂꯩꯕꯅꯦ ꯍꯩꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯈꯪꯗꯦ ꯄꯥꯏꯕꯅꯤ ꯑꯗꯨꯝ ꯄꯥꯏꯒꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯊꯕꯛ ꯁꯨꯒꯜꯂꯤ ꯊꯕꯛ ꯑꯗꯨꯝ ꯊꯕꯛ ꯍꯤꯛꯇꯣꯛꯀꯟꯗꯦ ꯊꯕꯛ ꯑꯗꯨꯝ ꯁꯨꯒꯜꯂꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯣ ꯌꯨꯝꯖꯀꯩꯁꯁꯨ ꯉꯥꯏ ꯌꯨꯝꯖꯀꯩꯁꯁꯤꯅ ꯑꯃꯨꯛ ꯃꯥꯁꯨ
ꯃꯍꯩꯒꯨꯝꯕ ꯂꯧꯁꯤꯡꯒꯨꯝꯕ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯕꯗꯤ ꯑꯗꯨꯒ ꯈꯔ ꯊꯕꯛꯀꯨꯝꯕꯗꯤ ꯈꯔ ꯂꯩꯊꯣꯛꯀꯟꯕ ꯈꯔ ꯑꯣꯏꯒꯜꯂꯦꯅ ꯃꯤꯅ ꯍꯥꯏꯅꯕ ꯂꯩ ꯑꯗꯣ ꯇꯧꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ ꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯄꯥꯕ ꯌꯥꯕ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯕꯨꯛ ꯂꯩꯔꯒꯗꯤ ꯃꯃꯤꯡ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯗꯨꯒꯤ ꯃꯌꯥꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛꯇ ꯑꯩ ꯆꯤꯟꯐꯥ ꯄꯨꯗꯕꯅꯤꯅ ꯍꯥꯏꯔꯣꯏꯒꯦꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯄꯣꯁ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ ꯍꯥꯏꯕꯗꯤ ꯃꯃꯤꯡ ꯈꯔ ꯑꯗꯣ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕꯉꯩꯗꯣ ꯃꯌꯥꯝ ꯄꯥꯅꯤꯡꯕ ꯅꯍꯥꯁꯤꯡꯅ ꯄꯥꯕꯗꯤ ꯀꯥꯟꯅꯒꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯁ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯍꯦꯝꯕ ꯅꯥꯎꯔꯦꯝ ꯁꯒꯣꯜꯁꯦꯜ ꯄꯣꯛꯄꯒꯤ ꯍꯥꯏꯕꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯤꯅꯤꯠ 52 ꯁꯨꯔꯦ ꯍꯥꯏꯕꯗꯤ ꯑꯃꯇꯪ ꯈꯨꯝꯃꯪꯈꯤꯒꯦ ꯊꯥꯡꯖꯝ ꯁꯦꯇꯟ ꯆꯅꯨ ꯀꯀꯥ ꯑꯩꯍꯥꯛ ꯋꯦꯗꯅꯁꯗꯦꯗ ꯄꯣꯛꯏ ꯑꯗꯣ ꯀꯥ ꯁꯟꯗꯦꯗ ꯁꯝ ꯀꯛꯄꯁꯦ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯗꯦ ꯁꯟꯗꯦꯁꯨ ꯑꯗꯨꯝ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯅꯤꯡꯊꯧꯀꯥꯕ ꯀꯛꯄꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ ꯋꯦꯗꯅꯁꯗꯦ ꯄꯣꯛ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯒꯠꯆꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯚ ꯊꯥꯒꯠꯆꯕꯁꯤꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯕ ꯈꯔ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯅ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯦꯁꯦꯖꯁꯦ ꯀꯛꯊꯠꯄꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯕꯗꯤ ꯔꯤꯖꯦꯛꯇꯦꯠ ꯇꯧꯕꯀꯣ ꯑꯗꯨꯒ ꯀꯥꯡꯕꯨ ꯈꯔ ꯑꯃꯅ ꯀꯔꯦꯝꯅꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯐꯝ ꯈꯨꯗꯤꯡꯒꯤꯅꯤꯀꯣ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤꯅꯤ ꯑꯃꯔꯣꯝꯗ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯅ ꯃꯤꯇꯩꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯕꯁꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯍꯨꯟꯕꯗꯤ ꯌꯥꯎꯗꯕꯅꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩ ꯍꯥꯏꯕꯗꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅꯕ ꯑꯗꯨꯒꯨꯝꯕ ꯑꯌꯥꯝꯕꯗꯤ ꯑꯣꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯊꯣꯏꯅ ꯂꯨꯅ ꯈꯟꯗꯧꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯗ ꯑꯩꯅ ꯈꯨꯝꯕ ꯋꯥꯔꯧꯕ ꯂꯩꯔꯒꯁꯨ ꯆꯤꯊꯍꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯃꯦꯟꯁꯤ ꯌꯥꯝꯃꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯥꯏ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯧꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦꯅ ꯍꯥꯏꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯚꯤꯗꯤꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ